Salibata Sigi Tangkun Gatareta Ministry of Home Affairs MHA ga wari sanaragani haina Kokomi gi convener Kurizam Atawna Fongdokre Wafamasi ngasi nungtil lamfel de leba Kokomi gi office ta pangthokpa paugi mifamamada Fongdokibani Mahakna Makatana hai Gwalata bida thokiba thaudok aduka mari lainana Manipur Governor Ajay Kumar Ballana Soi kremadi lan kre haina sendorokna bakhangan kraba fawa tumina leisinbagi mayokta ngasi sangsingkiba miyamgi oiba khongjang aduda asokapan nangkibadu yamna laibak thibani mamangda Kokomi na sinduna Kumal lampakta pangthokiba Manipur People Convention na lawkiba waref sing adu khana nainanabagi damak Ministry of Home Affairs MHA na wari sananaba khangalapagi matung inna hayeng Kokomi gi mihutare na sabat team ama Delhi gi damakta Imphal thadoklagani hairi wari sanagadoriba adugi manungda handak Gwalata bida thokiba thaudok adugi matangdasu khanagani hairi Delhi gi khongsad asida saruk yagadaba mihusing adudi convener Kurizam Athauba consultative member Yengkhom Jiren Maitei El Jadumani Singh Thiam Bharat Singh Rai Kuram Zenta Singh Fijam Samchan Singh CC member amadi finance Yum Khaibam Surjit Kumar ni hairi Rajya Sabha ki MP iningthau leisemba sana jawbana ngasi Manipur Governor Ajay Kumar Ballada aiba serol thaduna wafam kayama fongdokibaga loinana wahang kayama su hangkre hairi pawasina makha taraduna hai iningthau leisemba sana jawbana Governor da thakiba serol adada hangkiba wahang sungi manungda paumi singna Manipur State Transport thaba bus da satpa si illegal oibra Manipur State Transport bus da Manipur thaba karigi ayatpa piribano numit aduda sathakiba thong adu maharejimena atamnana sathakibra natraga administrative authority gi pautak matung ina sathakibra haibadu thijillaba matung khangba ngamgani madu natrabadi laibak asida asoba issue ama oirakpa yai hojik oiriba Manipur gi luraba fibam asida security agency singna mathaudang masak khangna miyam ga loinana mathau tawba tai loinana India gi bureaucrat ama oiriba experience kaya leiraba governor dagi Manipur da ing tappa hanjilakna bagi tanja ama pigani haibagi sauna thajaba lei hainasu serola duda palli Manipur manungda Manipur wahai thaba yaroi hairagadi Governor Ajay Kumar Ballana oriba Governor ase karamba state ki Governor no haina amuko ki President Nando Luwang na fongdokre mahakna makha tana hai Siroi Lily Festival ga mari lainana paulo basakhiba paumi singna tongba Manipur State Transport MST bus da Manipur haiba wahai amadi MN thaba registration number ase khumjinba natraga muthatraga di satpa yaroi haina maharejimena athingba pirakiba thodok ado Indian Constitution bu khongauna bani thokliba thodok asigi daita pumnamak Manipur Governor Security Advisor Chief Secretary amadi Manipur Police DGP na pugada bani Manipur gi Governor Ajay Kumar Ballana oirakliba fibam masi sabsana khangdrabadi Governor oina leibagi wahanthok karino paumi singna tongduna satkiba bus amada athingba piba haibasi yamna leibak masa tadaba thong amani maramaduna Governor Ajay Kumar Balla masana khangna Manipur thadoktuna satkiba natraga Governor formdagi resign tawgadabani natragana thaudok aduda senariba sing Governor gi maikeri sabsana action lokatpaga loinana matungda amuk hana tawhallaroi haina miyamda lale haijagadabani haina mahakna makatana fungdoki Manipur da leiriba MLA humpu punsilu haina CSO kayana kholau kaya lauri adubu MLA sing amato oina punsin badi araibani Manipur da leiriba masing yamlaba CSO sing hana punsinduna leibaki oiba thabak amata oina pangthoknaba honabiu haina Bisnupur ACG MLA Govindas Konthaujam na fungdokre wafa masing asi Bisnupur Municipal Council Ward number manga amadi taruki Youth Welfare Organization ge nauna saba building ama sangabagi thoramda saruk yaba lakpada fungdokibani MLA sina makatana fungdokibada MLA amato oina punsino haina lauriba CSO sing amato oina punsinba ngamdaba haibasi yamna laibak thibani Manipur da leiriba CSO sing amato oina hana punsinduna lebaki oiba thabak thoram sing pangthoknaba honabiu hainasu MLA sina makatana fungdoki Ukrul da pangthokliba Siroi Lily Festival yeng balakpa singi maraktagi lay asibu hektatuna manghalambagi thaudok asiga mari lainana Siroi Youth Club na nungaitaba fongdorokpaga loinana matungda sigumba thawong asi amuk hana makatana tawbidanaba apel tarokli State Flower ama oriba Siroi Lily bu ikai kumnaba utuna
स्टेट की थाकता सिरोई लिली फेस्टिवल असी पांगथोकपनी फेस्टिवल असिबु सरुक यादुना येंगबा लाकपसिंगी मरक्तगी लई असिबु इकाई खुमनदना हेक्ततुना मांगहनबना फेस्टिवल असिगी असेंगबा सक्तम मांगहले मखाताना कनागुंबा मियोइसिंगना लई असिबु हेक्तलंबा थेंगनरबदि मियोइ अदुगी मथक्ता सब साबा एक्शन क्लब की माइकैदगी लकटकनी मालेमगी मफम अमतदा फंगदबा अतांगबा मखलगी लई असिबु इकाई खुमनबियु हाइना क्लब की माइकैदगी अपील तरुकली चलिबा था की तांग तरागा मरीदा टेंगनोपल डिस्ट्रिक्ट के न्यू समताल लेबा इंडो म्यांमार बॉर्डर पिलर नंबर हुमफुगनिथोय मयादा आसाम राइफल ना कुकी मिलिटेंट तरा हाथखिबा थौदोक अदुगी वाथोक पाकथोक चाउथोरकदोरि हाइरि पावसिन मखा तारदुना हाइ थौदोक अदु मिलिटरी जुंटागी मायोक्ता लान हौरिबा गवर्नमेंट इन एक्साइल ओइना लेरिबा नेशनल यूनिटी गवर्नमेंट की माइकेदगी अकनबा मोंगदा यानिंगदबा फोंदोरक्रे लेकिरबा लालहौबा तरा अदु पीपल डिफेंस ऑर्गेनाइजेशन पीडीओ की लानमिनी हाइरि आसाम राइफल पीडीओ लानमी तरा हाथखिबतुगी मायोक्ता इंक्वारी सथगदबनी हाइनसु फोंदोरक्रे बॉर्डर की सयनब लेरिंगैदा भारत लेपांगना बॉर्डर फेंसिंग खाबगी तबक सथरिबसे खुदकता लेपकदबनी हाइनसु खंगलक्रे हाइरि मणिपुर थोलिबा कांगलुप की इरांग असिगा मरी लेनना एनआईए सथरिबा ट्रायल सिंह थुजिनबा हाइदुना चौरचांदपुर की डिस्ट्रिक्ट एंड सेशन जज की कोर्ट असी एनआईए की स्पेशल कोर्ट ओइना हांगदोक्रे हाइदि पावसिन मखा तारदुना हाइ यूनियन होम मिनिस्ट्री ना मणिपुर हाई कोर्ट की चीफ जस्टिस का तानरबा मतुंग एनआईए ना इन्वेस्टिगेशन सथरिबा केस सिंह ट्रायल सथनबगिदमक स्पेशल एनआईए कोर्ट असी हांगदोक्किबनी चौरचांदपुर हांगदोक्लिबा एनआईए की स्पेशल कोर्ट असिना मणिपुर थोलिबा इरांग असिगा मरी लेनना एनआईए ना सथरिबा इन्वेस्टिगेशन असिगी केस सिंह असिगी ट्रायल सथरगनी हाइरि पाकिस्तान लेबांगना क्रॉस बॉर्डर टेररिज्म सौगटबा तोकले हाइड्री फौबा इंडस वाटर ट्रीटी से मखाताना सस्पेंड तौदुना थमखिगनी अमसुंग इसिंगा इगा कैदौनुंगदा पुन्ना सेनमिनबा यारोय हाइना प्राइम मिनिस्टर नरेंद्र मोदी ना वाफम असी फोंदोक्रबा मतुंग पाकिस्तान मिलिट्री की वांगांग रोय लेफ्टिनेंट जनरल अहमद शरीफ चौधरी ना अकनबा मोंगदा यानिंगदबा फोंदोक्रे महाकना मखा ताना फोंदोक्किबदा करिगुंबा इंडस वाटर ट्रीटी इसिंग असी लेपकिबा तारबदि भारत मचा सिंगी नुंसा सोर थिंगनी अमदी तुरेल असिदा इगी इखेंग ओइना सेलनगनी हाइना अकनबा वाफम सिंग थमलक्रे असिगुंबा पाकिस्तान लानमी की वांगांग लोय असिना फोंदोकिबा वाफम असिना लेबाक अनी की मरक्ता नौहौनना अमुक उंखटनबगी फिबम अमा लाकपा याय हाइरि भारत की तोान तोान मफम सिंगदा संगसिंदुना लेरिबा बांग्लादेश इलीगल माइग्रेंट लिसिंग अनिगा चौमगी आइडेंटिटी अमदी नेशनलिटी खंगदोक्लबा मतुंग तांथोक्खिनबा भारत लेबांगना बांग्लादेश दा आइडेंटिटी वेरिफिकेशन की थबक हौनबा खंगनक्रे हाइना एजेंसी दगी फंगबा पाव अमना खंगलक्ले पाव असिना मखा तारदुना हाई इलीगल माइग्रेंट सिंग असिगी आइडेंटिटी अमदी नेशनलिटी असी बांग्लादेश लेबांगना वेरीफाई तरुक्तबदगी सही मंगा हेना डिपोर्टेशन की थबक थोरम सिंग पंथदुना लेरे इलीगल माइग्रेंट सिंग असिगी नेशनलिटी वेरीफाई तौनबगिदमक बांग्लादेश लेबाकता अकनबा वाफम सिंग थमख्रे बांग्लादेश लेबाक खक्ता नतना अतोपा लेबाक सिंगदगी आइना यादबा मोंगदा संगसिलकपा इलीगल माइग्रेंट सिंग की मथक्ता लौकटपम थोकपा थबक सिंग लौकटलगनी हाइरे बांग्लादेश इंटीरिम लेंगा की लुचिंगबा मोहम्मद यूनुस मा की फम थादोकपा याबगी ओइथोकपा लेरे हाइना एजेंसी दगी फंगबा पाव अमना खंगलक्ले पाव सिनेमा का तारदुना हाई बांग्लादेश लेबाकता अचौबा अहोंगबा अमा पुरक्नबा थौरांग कया पाइकलकपदा पॉलिटिकल पार्टी सिंगा थबक तौमिनबदा खुदोंग सादबा कया मायोकनरपदगी लुचिंगबा सगी फम थादोकपा याबगी ओइथोकपा लेरे हाइरे बांग्लादेश माइरोय सिंगी लुचिंगबा नेशनल सिटीजन पार्टी एनसीपी की कन्वेनर नहीद इस्लाम न फोंदोरपगी मतुंग इन्ना चीफ एडवाइजर मोहम्मद यूनुस असे लेबाक असिगी पॉलिटिकल की ओरिबा सरांग नबसिदा मखाताना लेबाक असिगी थबक तौबदा अकीबा पोकले हाइके करिगुंबा पॉलिटिकल पार्टी सिंगना अककनबा यानबा मदा संगसिलक्त्रबदि मोहम्मद यूनुस न मखाताना थबक तौबदा मपुंग फारोय हाइनसु नेशनल सिटीजन पार्टी एनसीपी की कन्वेनर नहीद इस्लाम न मखाताना फोंदोकी
Elon Musk ki Starlink internet service Bangladesh da mai pakna mathau tawba hokre hairi pawasi na makha taratuna hai Bangladesh da Starlink internet service mathau tawba hokhiba sina leibak asigi I paw faunabagi lamda natana hiram khudimakta khumang sausin mangam lagani Elon Musk ki Starlink internet service ase Bangladesh ki miyamna khudaktagi sijinaba haunaba khangankre Nakalamarom da Bharat ki Prime Minister Narendra Modi na Elon Musk ki Starlink internet service Bharat leibak ta haudoknaba phongdokrabaso mai pakna mathau tawba haubadi Bangladesh leibak na hankre hairi ngasi nong nini mamangda Bharat ki kha thangba sarukta sukhiba akanba nong na maram oiraga mioi nipan laikhidre haina agency ki phangba paw amana khangalakli paw asina makha taratuna hai akanba nong na maram oiraga laikhidraba mioi nipan adugi manungda Karnataka dagi mioi manga amadi Tamil Nadu dagi mioi ahumni hairi akanba nong asina maram oiraga Karnataka gi achauba city singda ising thumjinkre IMD report ki matung ina Bharat ki kha thangba saruk singda hena akanba nong suraba yai amadi Kerala gi district ayamba dasu red alert lauthoki bagaloinana mafam amadagi mafam amada lam koiba sathok sasin tawdana bagi damak section wa thamkre hairi Reserve Forest ki lam sing asi umanga mari leinaba thabak natana lanai gi oiba party singda pithokra haiba si yengsina bagi damak Special Investigation Team semnaba Supreme Court ki Chief Justice B.R. Gavaina luchingba Just ahumna saba bench amana leibak asida leiriba state amadi union territory singi administration singda yathang pikre hairi pawasi na makha taraduna hai Reserve Forest ki lam sing asi umanga mari leinaba thabak natana lanai gi oiba party singda pithok lamba thoklabade amuk hana lausinduna Reserve Forest loisang singda khusin nakadabani haina khangankre Chief Justice B.R. Gavai gi yathang matung inna karigumba lam madu lausinbada miyam gi oina akaiba thokadaba leiragade state government amadi union territory singna lam madu ki mamal lauriba mioi natraga party edudagi laugadabani masung hariba senfa madu umang singbu yokhatuna thamnaba laukalakpa thabak thorum singda sijinagadabani hairi Leire khwaidagi haiba top 10 region khangatpagi manungda Manipur na tara subada Leire haina periodic labor force senba lisingani kungahumdoi kungamari gi survey report amana khangalakle report asina makha taratuna hai Leire khwaidagi haiba top 10 khanbagi manungda awang nongpok lamdam gi state manga yaurakre hariba top 10 asigi manungda Mizoram na literacy rate sada marfu taragani pandasmik ani oiduna khwaidagi makok thangba state oire Nagaland literacy rate sada marfu taraga manga dasmik taret oiduna ahum suba position da leire Meghalaya na literacy rate sada marfu taraga mari dasmik ani oiduna manga suba position da leire Tripura na literacy rate sada marfu taraga humdoi dasmik taret oiduna taruk suba position da leire amade Manipur na literacy rate sada marfu taraga nithoi oiduna tara suba position da leire hairi Nakalamarom da literacy rate khwaidagi nemba state asi Andhra Pradesh na oire ani subada Bihar amadi ahum subada Madhya Pradesh na oire hairi